ngasi ai nakta yam thona lerba koigi reibak se kanbada haidi yam angle amadagi quite maru oiba one of the most important issue haitare koigi environment gi lam sida koigi naha mo ne yam mantoksuna cheliba haidi masal initiative achom lorga chelakli ngasi bawda hai ahana su khangjai yam thona lerba koina yamna positive oina khanjabai nauni Manikanta Mutum environmental activist masamuk na shu Manipur gi representative Oiriba kogi MLA nifu da shu chatlaga hi naw sina memorandum biri haira kanda house da shu sigi matang si issue si matang da khanan nakhre adu magi mahakna pine iba na point ani se the la yamna important oiba point ni eta sing hara da sidi politics ki adu ada gi amta nate ima kuziki environment se imale ba kan se hara gi imale ba kan na buzi da hasin tamam tholei ima sing myam tholei ma su imale ba kan bada issue ama da puthora environment si kan da ba imale ba si kan da ba ya bagi changsali naha mani aduna si initiative lokholei ba makhoi lokholei ba sida akoina support piraga command labor representative sina akoigi ngatang thajaba pirapatu dang natabada ma initiative bo haijari ba magi point ani se mapung phana amta yam thuna tawan view haina so igi site request tawjari duga ese ai site ngamjabana akoigi ai as a national secretary of Republican Party of India Athawale gi site gi center da akoigi Union Minister Ramdas Athawale tashuna aduga as well as akoigi Cabinet Minister Bhupendra Yadav tashu masamak ta akoina sigi memorandum se yaona yang tuna sinjarani aduga sigi akoigi central government dashu mahaki initiative se khangan ba mathau tai khangan gadabani habi wakhalonda agi site gi mahaki memorandum se ukhanna bai hona jagani aduna thona leina Manikanta Mutum dashu haijari sidagi hena tawbung amboi bio akoi site gi so angamba dum ko support au jagena so haijari